अहनबदा मरुइबा पाउ पिजरे हेल्थ डिपार्टमेंट पीरिबा खुदोंचाबसिंग ग्रासरूट लेवल दा यौहनबा कोनबा यामनमक मथौ ताई हाइना हेल्थ मिनिस्टर डॉक्टर सापम रंजनना फोंदोक्रे मैरा पाइबी सिंगी थौना लिंगजल सिंथाबगी लोइबन नाइरोइ हाइना रिटायर्ड डिस्ट्रिक्ट एंड सेशन जज अरिबम नौतुने स्टोरी ना फोंदोरकले Juribamda leiriba urea harsing impalda thupa matamda puthokpiu haina kokomi ge assistant coordinator Joychandra Kontozamna taksilakle Mahairoi singna taliba demand phangdriba fawba charakembagi kongjang handogloi haina DM University Students Union gi General Secretary Takhelmayum Dizen na phongdorakle Carbon neutral oiba mi amamam oiba ngamnaba mi amana yamdrabada chahi amada ujara manga thaba mathau tai haina Central Forest Division gi DFO and Ganesh Natom tibida phongdorakle Irang asiga mari lainana mafam khangdana mangkiba mahairoi hizam linthoingambi amasung pizam hemanjit na set kiba pi majat amata oiraba su sinabi uhaina imung manunggi mina governor da dakshin kre Amade Manipur da thokliba irang asigi matangda Prime Minister Narendra Modi karamba matamda mikap thokadagi haina Congress Party ki lujingbi Priyanka Gandhi Bhadrana hanglakle Kurumjari, Times of Manipur ki Manipuri pau mityang tabiri bapum namakpu LUXMI KONGKHAM na taram naujari hauze pau sandona bizare. Health Department na piriba kudongchaba sing grassroots level da yohanaba khonaba yamnamak mathau tai haina Health Minister Dr. Sapam Ranjan na phongdokre. Wafam ase State Health Society Manipur amadi Directorate of Health Services Manipur na sinduna angang sing diarrhea dagi ngakthoknabagi pandamda state ki thakta paikhaliba Stop Diarrhea Campaign 2024 hawdokpagi thoramda mahakna phongdokhibani lamphel pata leiba Indian Medical Association IMA gi hoda pangthokhiba thoramaduda Health Minister Dr. Sapam Ranjan hai angang sing diarrhea dagi ngakthoknaba thabak thoram sing mamangdagi Health Department na paikhatuna lakle paikhaliba thabak thoram sing ase maruoina target group sing da phanghanabane diarrhea lakshinabagi matangda paikhat kadaba thaurang sing maruoina khutsa ningthina hamba lunan bagi maruoiba amade ORS sem sabagi lausing na jingba angang singgi mama mapa amade imong manungda khanghanba mathau tai laingak na miyamda piriba ana layangi hidak langtak sing Health Department ki store da taduna leibagi mahut hidak sing adugi mathau taba myoi singda matam chana phanghanaba angamba thakta official singna honabiyo campaign asigi makhada ORS na chingba miyamda phanghangadawriba ase primary health center amadi arogya mandir na chingbada matik chana phanghanba changi masida asa worker amadi anganwadi helper singgi thodang yamna chawi Handaki singi chawda starasigi doctor amadi medical staff singna ana layangi matang da lawkiba thodang thaganingai ni haina sumahana makha taki I've always reiterated Asha's ka Anganwadis ka gi role yang chawi manam disigi ideas in respect to na bedamakta ORS singji health department ki directorate ki store duda patna taga lainata health centers in the right up to the Arogya Mandir about Yahunna bedamakta whether it's CH district hospitals or CHCs or primary health center or Nataga Arogya Mandir, which was known as the PHC, the Health and Wellness Center, as well. Hainariba, Sigi Zagazli Yoraga, Mahama store the Targa Levanata, Darka Weba, Muis into the Darka Weba, Knees into the Hidaxinze, Piba Maya, Mathotai, I don't know,
Campaign aduga mari lainana child health ke SNO Dr. A Sylviana hai diarrhea lakshin nabagi thabak thoram singa se kumjali singani tara mari dagi kumjali singani kulhumdoi fauba intensified diarrhea control fortnight haiduna leptana chathaduna lakhibani handak chahidagi Ministry of Health and Family Welfare na diarrhea campaign asi stop diarrhea campaign haina nauna maming thonduna chathabani campaign asing asidagi hauraga September 13 fauba chathagadabane diarrhea maram moiraga angang sing siba naba thokpagi chang wangkhatlakpadagi campaign asi pangtopane campaign asigi makhada tongan bathabak thoram sing line department sing maruaina education social welfare DIPR PSED RDNPR department chingbaga loinana punna changsin gani campaign asigi pandam de diarrhea maram moiraga angang amata sihandaba haibasini haina mangna makataki Hairiba program asida akoina thamjariba pandam se zero child death due to diarrhea haibani ko aduna akoigi diarrhea laina si naragati akoina kari kari tawgani kamaina ngakthokani khudong thibadegi haibase sikitang thamjage aduga sigisida akoina diarrhea na naraga angang si kai haitare dehydration na maram oiraga khudong thibase thokalli ko aduna akoina irai laiba mongda dehydration se akoina di ngakthok hauragadi angang singse akoina kanbangangani aduga laina sidagi tholakpa yaba haibadi masa sondhaba degi sondam natamba malnutrition na chingba sigumba thokpase ngakthoknabagi damakta akoina hek diarrhea hek nabaga angang se akoina ORS pithak piba aduga tha anigi mathak oiraga na akoina zinc tablet su pijabiba ko anaba angang ni ko ina haijari se Ngasigi thoram aduda khutsa ningthina hamba amadi ORS karamna semgani haibagi matangda su demonstration utuna miyamda khanganki ngasigi thoram aduda Health Minister Dr. Sapam Ranjan Health and Family Welfare gi Special Secretary A Hungyo Warsang Education gi Director L Nandakumar Social Welfare gi Director Ngangom Utam Health Services Manipur gi Director Dr. Osanahan B amadi NHM Manipur gi State Health Mission Director Dr. M Dinesh na mathang sina Chief Guest President amadi Guest of Honor Winasur Yaki Malam gi atopa laibak singda lan laklabadi nupi angang sing mafam chabada thaidoktuna thamnai adubu starasigi maira paibi singdi chongthoraklaga lan tengnare maira paibi singgi thongna ningjalasidi singthabagi loiba nairoi haina retired district and session judge aribam nautune story na phongturagle ya school police land laiba Manipur Dramatic Union gi holda observation committee Anti-repression day na sinduna pangtokpa Anti-repression day gi thoramda wafamasi phongdokladuna mangna hai Armed Forces Special Powers Act marumda sifai singna lamdamasigi micham miyamda myot minai kya chotharakpa nupi angang khaidana otpanaiba kaya torakpadagi khangba ngamlaktaduna ima kayana egasigi mayokta akanba khongjang changsin bahauki kumjali singani marida thangjam manorama Indian Army na tamthina otnai raba matung nupi oibigi ikai khumnaba manghalaba matung tamthina hatki bathaudo adugi matungda ima singna kum adugi July 15 da kanglagi nongchup thangba hojang mamangda phi thongdana chothakiba protest adu ningsingba amade ima sing adu ikai khumnaba utpoina thoramasi pangtopani numit adudagi ima singna Manipur Kunaida anoba makeup ama thokanke ngasi faubada Manipur gi luraba tanfam kayada ima maira paibi singna achoba thodang lauduna lagli maira paibi ima singna kunaya sigi lauriba thodang sing ngasi gi hauragliba mirona ikai khumna famthoi haina mahana makhata ki akoina ithak sing thongba singbu bebhar tawba aduga mafam khuding makta akoina discipline miyoiba bi ikai khunaba human being amagi well being ama oibi respect to miyoiba amana miyoibda amada thamba bebhar akoisu bharat laiba se bharat ki responsible senior citizen oina laiba matamda sangvidhan gi oiba miyoiba gi punsi kanba landhung kanba se madugi Indian constitution gi purview da akoibu su maning makha tamna hingan bi lan se atei lamda lan tawbadi nipi angang se loina thaidok nei natra adubo akhoi Manipur dadi ima maira paibi singsina chongchan na mamang thare raga akhoi loina lan changi aduna ima maira paibi Manipur gi sidi masigi thongna sidi akhoi na singdhabada loiba ngammaroi aduna akhoi na masidei sida akhoi na hogala iba akhoi na haron singna akhoi ima singsibu yungi ima mangne khanba ise isan ne khaleraga yamne bebhar loire ga tawraga di akhoi gi moral se aduki matik wangani haibo wafam je thamjage
Ngasiki thoramadu da Observation Committee Anti-repression Day gi Chairperson Khangembam Anandi, Manipur University ki Department of Law ki Head Dr. Yumnam Premananda, Pandam ki President Yumnam Cha, Dilip Kumar Amade Kokomi ki Coordinator Somorendro Thokchom Susaru Yaki. Kumjali Singani Marida, Myot Minay Kaya Chotharaba Matungda, Tamtina Hato Pikrabi, Tangzam Manorama gi Mihad Adugi Matungda, Manipur gi Afas Palau to Haiduna, Imatara Nituina, Kanglagi Nongchuk Tangba Hozang Mamangda, Pitong Dana Protesto Kiba, Dunik Singduna Pangto Patawamaduda, Laikidraba Ima Ahumgi Mafamda, Laikatuna Ikaikum Nabu Utke, Luinana, Minute Amatumina Leptuna Awabaso Pongdoke, Hausi Hingliba Ima Mapanamade, Laikidraba Ima Ahumgi, Imung Manungi Mui Singda, Atamba Kudol Bot Pituna Ikaikum Basutki. Zuribamda Lairiba Urea Harsingasi Impalda Tubamatamda Putopiu Haina, Coordinating Committee on Manipur Integrity Kokomigi Assistant Coordinator, Joy Chandra Kontozamna Fongdurakle, Zuribam Railway Station da Chatkiba Yangsin Kongchad Amada Wafamasi Fongdokladuna Mahagna Makatana Hai, Jinjak Mipal Tangdanaba Manipurgi CSO Amade, Maira Paibi Singna Lauduna Laklabasu, Lomi Singi Kwaidagi Maru Oiba Amu Oidiba, Urea Harsing, Zuribam Railway Station data Duna Lairiba se Lengaki Kwaidagi Chauba Asoiba Mane. Lamdamasigi Damag Pangliba Urea Hargi Kota se Lengak Namatam Chana Pangana Kona Driba se Laibaktivane, Maramaduna Atuba Matamda, Urea Harsinga se Zuribam Dagi Impada Chingna Bakanabiu, Lomi Singi Pangpam Tokpa Sing, Matam Chana Pangandrabade, Kokomi Farmers Wing na Akan Makong Jang Jangsin Gani Haina Suma Makatana Pongdoke. Low uba matamda urea darka way, low lingba matamda darka way, low humba matam darka way ba. Adu lora kan low kan urea laga kai kan tu ye. Si khang gadam ne ba. Masi low ni singda awa se masi khang gadam ne aduga low ni singda urea si low rula haraga urea low na nabagi damakta adhar pata sangiena di sidali pu adu deli pu haibudo urea se chaya bu pon na te ba. Ya ragadi low ni singda yam lai na mai ki district su phangan gadam ni low ni singda wahan gadam na te low ni haibese nungti gi labuk ta chappa ma thok dai ba kari gi no haiba ma thok na pi kam hore tin tarabra ising wali bra haiba yeng ba ai low ni na khange ma du nungti gi chapter gi yaro ba ngasi khak chalaga thamaga chalaga low uba mi du di low do dum sara roi tin ta bani khangde ising lai ta bani khangde napi na hajan bani khangde ma du tawgane ba aduna aikoi longmi singde urea mafam matam chana phangan gadam ni karai de phangada anakpa longmi singgi mafam de gi longmi du na ngasi numise kai thoga urea gi de makta di sida ki ulepa natraga agriculture department de ki ulepa thogi to hon gobje aikoi yaraga di athu matam da longmi de urea se direct beneficiary da phangan bio haina ngasi gi leng ta appeal tawjege. Dana Manjuri University ki Maike dagi ngarang thorak liba cherol ado miyambu lana lamjing bani haina lawe mahairoi singna taliba demand phangdriba fawba chongsi liba chara henbagi kongjanga se handokloi haina DM University Students Union ki General Secretary Takhel Mayum Dizena Fongturakle ngarang Dana Manjuri University ki Maike dagi thorak kiba cherol amade University asigi authority na lawrak liba firap singi matangda Takhel Mayum Dizena tom tibida hai University asigi mamangi Vice Chancellor ado mamangi May thada matam loikibadage University asigi Vice Chancellor hangtuna lakibane matam adudagi hauna mahairoi singna University asigi regular Vice Chancellor ama hapiu haina demand tawduna lakbane haujikta mahairoi singna kongjang changsilaba matung Vice Chancellor lobagi advertisement tawrapa si angapa fawi mahairoi singna chathariba kongjang asi online de examination thaba yanabagi changsin bamongda phongdorakliba si yamna laibak thibane Marag asida hauze University asigi undergraduate ki mahairoi lising aniromgi marai bagasi tambang ngamdaba phibam amada lairi undergraduate mahairoi sing manga suba semester ki examination ki result haidoktriŋeida thasigi kunda taruk suba semester ki examination pangthokani hairiba ase yamna tayonaba amane taruk suba semester ki examination tharabasu manga suba semester ki examination haidoktabana mahairoi singda chauna chamamnaba amu ohele masina mahairoi sing asina makatana master tamnaba honabada Achoba Kudong Chadaba Mo Hele, Mahairoi Singna Mamang the Low Kiba Firep Hojik Sukong Malate, Taliba Dimana Se Pangjiba Fauba Jarahan Bagi Kongjang Chung Singane, Matau Tarabadi Henakanba Kongjang Chung Sinaba Sem Saduna Lady Haina, Mahana Makataki.
ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯊꯣꯛꯄꯤꯈꯤꯕ ꯄ꯭ꯔꯦꯁ ꯂꯤꯁ ꯑꯗꯨ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯂꯤꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯦ ꯌꯥꯝ ꯃꯤꯁꯂꯤꯗ ꯇꯧꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ VC ꯑꯁꯤ ꯑꯦꯄꯣꯏꯟꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯗ꯭ꯌꯨ ꯀꯣꯔꯁ ꯑꯣꯐ ꯇꯥꯏꯝ ꯆꯪꯉꯤ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯗꯨꯕꯨ VC ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ VCꯗꯅ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯁꯤ ꯃꯦ ꯊꯥꯗꯅꯤ ꯃꯦ ꯊꯥꯗ ꯂꯣꯏꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯁꯦ ꯊꯣꯛꯄꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯝꯖꯜꯂꯒ ꯂꯩꯔꯒ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯌꯧꯔꯕꯅꯤ ꯖꯨꯂꯥꯏ ꯊꯥꯗ ꯊꯣꯛꯂꯛꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔꯁꯦ ꯄꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ VCꯁꯦ ꯑꯗꯨꯝ ꯅꯝꯖꯜꯂꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯐ꯭ꯂꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯏꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯆꯥꯟꯅꯕ ꯃꯣꯠꯇ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯗꯛ ꯇꯧꯕꯤꯌꯣꯅ ꯍꯥꯏꯅ ꯍꯥꯏꯖꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯆꯔꯤꯕ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯗꯨꯗ ꯐꯨꯜꯂꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛꯇꯁꯨ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯨ ꯃꯤꯁꯂꯤꯗ ꯇꯧꯕꯒꯤ ꯋꯥꯐꯝ ꯊꯝꯖꯕꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯀꯠ ꯁ꯭ꯇꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯒꯤ ꯑꯣꯏꯕ ꯐꯨꯜ ꯇꯥꯏꯝ VC ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯦꯄꯣꯏꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯁꯨꯡꯍꯣꯡ ꯍꯣꯡꯕ ꯂꯩꯇꯦ ꯍꯣꯡꯁꯨ ꯍꯣꯡꯉꯣꯏ ꯄꯟꯕ ꯌꯥꯕꯗꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯒꯨꯂꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯝꯅꯕꯒꯤ ꯗꯤꯃꯥꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯂꯦꯖꯁꯤꯡ ꯃꯇꯝ ꯀꯛꯇꯅ ꯁꯠꯗꯥꯎꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯏꯟꯆꯥꯔꯖ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯏꯟꯆꯥꯔꯖ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ कार्बन न्यूट्रल होइबा मी अममम ओइबा ngamnaba मी amana yamdrabada chahi amada u chara manga thaba mathau tai haina Central Forest Division की DFO N Ganesh na tom tibida phongtoragli humphudara manga suba ban mosab ka mari lainana Forest Department na miyam da u chara yanthokpagi thauram ama ngasi koirengkai da leiba Central Forest Division da pangthokrai thauram aduda Central Forest Division की DFO N Ganesh na luching duna division na sigi staff singna lambi da lakba mi sing yauna tongan ba mi sing da u chara sing yanthokki mahusagi phibam yokhanabagi wakhalonda pangthokpa thauram aduda mari lainana Central Forest Division की DFO N Ganesh na hai miyam da u chara yanthokpagi Forest Department na paikhaliba khongthang asi yamna maruoiba amane khongthang asi humputara manga suba ban mohosab ka mari lainana mohosab asigi thim amoiriba ek per makin nam haibasi thabak ta onthoknabagi pandam da pangthokpani aikoina ngamliba makai u chara sing thaduna akoibagi phibam asi yokhatpa mathau tai nakalamarom myui amana chahi amada mathau tariba oxygen gi chang asi kg 7 ni mapung marai faraba u amana puthokliba oxygen gi changna chahi amada oxygen kg 190 dagi 150 ni maramaduna myui amana chahi amagi mathau tariba oxygen gi chang asi phangnaba honabada yamdrabada u chara manga rom thaba mathau tai maramaduna carbon neutral oiba myui amamam oinaba aikoina yamdrabada chahi amada u chara manga thase ngasi Forest Department yanthokliba u chara sing asi miyamna lobiduna yariba makai u thana ba honasi haina mahana makha taki This is a kiosk which we have set up in front of the Manipuri Forest Complex to distribute seedlings free of cost to the public and also the school students, with a message that everybody should come forward in the name of the mother as per the theme of this year's Vanamotsava. The theme goes like this: Maa ki naam pe ek ped. That means Imagi Mingda u Amama Tase. And with that message, we are also appealing to the general public that to become a carbon neutral person, one mature person should plant around 5 to 6 trees every year, because the average amount of oxygen consumption which we are doing, a mature person consumes around 750 kg of oxygen, and a single mature tree can give around 140 to 150 kg of oxygen in a year. Mamang Chegi July Tarukaki Mafam Kangdana Mankraba Mahairoi Hizam Lintwing Ambiama Sung Pizam Hamanjit ki Imung Manungi Mui Singna Nasi Governor Anusa Wikega Unaduna Lak Liba July Kudmari Fawagi Manunda Mahairoi Ani Asigi Marima Kong Takpiyo Karigumba Lakidre Haidagana Makoina Set Kiba Pi Natraga Sarumachet Amata Oiraba Susina View Haina Demand Taukre Mahairoi Ani Asigi Apokpa Hizam Kulazit Amasung Pizam Imobi Yauna Governor Unarura Gathorapada Imung Manungi Tim Adubulu Chinkibi Pasway Asigi
की हानगी MLA अकोइजम मीराबाईना हाई हौजिक थोकलिबा इरांग असिगा मरी लैनना ममांग चहिगी जुलाई 3 मांगखिबा महाइरोई अनि हिजम लिंथोइंगम्बी अमसुंग फिजम हेमंजित के लंगला लंगजिल ngasi फाउबा खंगदना लैरी मैतेगी चनबी मतुंगिना लाकदौरिबा जुलाई 13 दा मकोई अनिगी चही अमा मपुंग फाबगी कुमोन थौरम थोकले महाइरोई अनि असि मांगखिबगी मतंगदा चेनबा सिंह फारे केस लौखले CBI ना चार्जि थाकरे हाइब नतना इमुंग मनुंगना तालिबा डिमांडे ngasi फाउबा फंगदना लैरी चही अमा मपुंग फारकपगी कुमोन थौरम पांगथोकदौरिबा जुलाई 13 असि फाउबगी मनुंगदा मफम खंगदना मांगख्रबा महाइरोई अनि असिगी सरू मचेत फी मचेत अमता ओइरबसु इमुंग मनुंगदा सिनबियु हाइना गवर्नर अनुसा उइके उनादुना तक्सिन बने गवर्नर की माइकेदगिसु खुदकता मणिपुर की DGP अमसुंग सिक्योरिटी एडवाइजर दा टेलीफोन की खुथांगदा वरी सानदुना केस असिगी हौजिक फाउबगी ओइबा प्रोग्रेस हंखी अदुबो इमुंग मनुंगी माइकेदगिदि जुलाई 13 फाउबगी मनुंगदा तालिबदि मानसी पिबियु हाइना तक्सिलमके हाइना मांगना फोंदोखी मखोई चाही फारकपगी तौबा याबा मथौ मंगम तौजगे मसी फावबगी ममांगदा मखोई अनिगी आइदर छरु मचेत अम तवरबसु लैबाग मचेत अम तवरबसु फी मचेत अम तवरबसु हारिबा विक्टिम फैमिली गी इमुंग अनि असिदा सिनबियु हाइबा अखोई डिमांड असिगा लोइनना ngasi मैडम गवर्नर बु उनब चचबनी मैडम गवर्नर ना सु मागना वारी वताई अखोई मणिपुर की DGP दा अमदी सिक्योरिटी एडवाइजर दा खुदक वारी सादुना महागना हौजिक फावबगी होयार अबाउट से करी लेरबगे हाइबसे महागना अखोइगी मांगदा हंगी लोइनना अखोइगी वाफमदी मैडम ना असेंगबा तारीख अमा सी फावबगी मनुंगदा तांग 13 गी ममांगदा असेंगबा इसा अनि स्टूडेंट अनि सिगी करीगुंबा लंगला लंजिन अमत वरबसु फैमिली अनि दा खंगन बियु मसी नतब तारगदी अखोइ करी तौगदगे हाइबसे अखोइ मैडम दा हाइबंगमदे हाइबो वाफम कया अमा थमलमने मणिपुर थोकलिबा इरांग असिगी मतंगदा प्राइम मिनिस्टर नरेंद्र मोदी करंबा मतमदा मिकअप थोकदगे हाइना कांग्रेस पार्टी के लुचिंगबी प्रियंका गांधी भद्रना हंगलकले वाफम सिंगरंग जुरिबाम डिस्ट्रिक्ट CRPF की पर्सनल अमा कुकी कुलाई पाइब सिंगी मकुता लेखिदबा दुगा मरी लेनना प्रियंका गांधी भद्रना महाक के एक्स अकाउंट थागलकबा पोस्ट अमदा फोंदोरखिबने प्रियंका गांधी भद्र की पोस्ट अतुना हाई मणिपुर असि मचेत ताना काइबगा चप मानरे CRPF की कॉन्वॉय अमदा अटैक चथरक्तुना पर्सनल अमा थवाई थाखिबा दो तसेंगना लाइबक थिबा थौदोक अमने सेमबिबा मपुना लैखिद्रबगी थवाइबो इंगना चिगना लैहनबिबो ओइरसनु लोइनना लैखिद्रबगी इमुंग मनुंगना थेंगना हुरिबा वाबदसु सरुयारी पोस्ट अदुना मखा ताना हाई ममांग चोइगी मेगी तांग अगुमदगी हौखिबा मणिपुर की इरांग असि ngasi फाउबा लेप लेतना चथरे मणिपुर सिंह असिदे मचे ताबगा पांखक ओइरे असिगुंबा मतंग असिदा सेंटर अमसुंग प्राइम मिनिस्टर करंबा मतमदा तुम्बदगे हौगलकदौरिबनो हाइना प्रियंका गांधी भद्रना मखाताना हंगलकले पनबा याबदी ngarang अयो पुंग 10 रोम तारक दुवाइदा जिरिबाम डिस्ट्रिक्ट के मनुंग चनलेबा मोंगबुंग मैते खुलतमना कुकी कुलाई पाइब सिंगना अटैक चथरकपदा अजय कुमार जाकोबा CRPF पर्सनल अमा लाइबक्ता पानबदगी लाइकनबा ngamdana लाइखिदबनी लाइखिद्रबा पर्सनल अदो बिहारदगिने थौदो अदुदा मणिपुर पुलिस के पर्सनल अनिसु असो अपनंकी Surgical advancement in plastic surgery, the latest innovations and recent trends haiba thimda Regional Institute of Medical Sciences RIMS के Department of Plastic Surgery na Rotary Club of Impal ga puna sinduna World Plastic Surgery Day ki thoram pangthokre RIMS की Banting Hall da pangthokiba thoram aduda Caesar Hospitals की CMD Dr. Kundong Bampalin, RIMS की Director Professor G. Sunil Kumar Sharma, RIMS Hospital की MS Professor N. Sanjip Amadi, Rotary Club of Impal की President Sarachandra Pizamna Maroiba Mitunglen Singwena Saryaki. Thoramaduga Mari Lainana, Dr. Kundong Bampalin na hai, Haukiba Chahi Kuntra Romasida, Plastic Surgery da, Achoba Ahung Bakaya Uba Panglay. Plastic surgery haiba singa side, surgical discipline da, problem solving tradamani haina fauba Kangnaraklay. Plastic surgery hairiba lamasida atopa super specialty sing gumna akhanaba anatomic area leite numit asina lakpada plastic surgeon singna lawriba thodang kaya sigi matangda miyamda mamutana khanghanba ngamlagani plastic surgery haibase cosmetics procedure adu khangnate masina masak matau kairaba hagchangi kayat kaya mahusagi sakdamda hanjulhanba ngambada natana life saving procedure amasu oirakli haina bahagna phongdoki
July kuntra mathoidagi haugadoriba Manipur Legislative Assembly session the opposition ki members singna lamdamasigi iranga silwation hanaba wafam puthokpiu haiba demanda transgender social activist Malem Thongamna ngasi MPCC ki president K Megasandra memorandum ama pisinkhre memorandum ado Malem Thongamna MPCC ki president da address tawrabasu party asigi working president KS Debrata da kusinaki bane memorandum kusinabadu da party ki general secretary administrations S Jitenamade legal cell ki chairman S Yamcharan Su Saryaki memorandum pishin ba adugi matang da MPCC ki working president KS Debrata na hai starasi da tangdulaita ba amuk hanjilagna ba congress na angamba thak ta honari AICC ki luching ba madi opposition ki leader Rahul Gandhi lamdamasi da ahumlak laktuna miyam ga unaduna makhoi gi wafam parliament ta thamle ngasi Malem Thongamna pisilagli ba memorandum asida yauri ba wafam singasi party ki luching ba singda ningtina thambaga loinana party ki maike dagi assembly session manungda pukhatpa yaba kudingmak pukhatna ba amade lengakta taksin ba yaba kudingmak taksin na ba konagani haina mahakna phongdokhi Manipur ki dagi separate administration ma tanba maram asina maram orega territorial integrity of Manipur se kahana ba honari ba se masigi damakta makoi tarasi disqualification to ba haiba point me awi masi ayamana political parties sing aduga sing social activity makoi ge CSO mayam tai sangstam ke ana demand to leiba dumba ke domade sarkar na masi makoi bana panthok ta ba constitution ke mayok gi magi manung de yengaga su ana dum disqualification to budana tana BJP party amusu Kuki People's Alliance na simba organization maru political party anina magi party dege Manipuri di saktam kaibe awangang badi no thokpani aduga speaker da sum koi mathak already complaint dum daigre dum thokpani na khale pasi makhata na congress party na rongchawa kya na dum takchen gari memorandum pishin ba duga mari lainana Malem Thongamna hai prime minister na Rajya Sabha da Manipur da tangdulai ta ba hanjilakle hai ki ba do akan mamong da condemn tawi thasigi kuntra mathoi da phamga doriba Manipur Legislative Assembly gi mifam ase yamna maruiba mifam amane session asigi mangwina na chief minister Nongthombam Biranga unana ba angamba thakta khonagani kasi MPCC gi president da pishin ki ba memorandum aduda separate administration taliba kuki jo MLA tara disqualify to ba amade kuki lal holup singa chatana riba su abrogate to ba yauna tongan ba point mari yauri pangthoka doriba star assembly gi mifam asida ruling amadi opposition gi members singna amato oina punsinduna tangdulaita ba hanjilakna ba honabiu haina mahakna haike memorandum khara submit tawjaba khoi apama khara phongdokjaba je natana di akoi upai leitre adu moina ma hojik lakchani bo wafam di handak tarik 38 da pangthoka doriba state assembly session ase yamna maru eba session ama ohen biu mamangi session adugum na minute khara da loisam gi ba session do akoi pamjade maru oina akoi santi hanjalakba pamjai makhata ba Manipur da santi hanjalakna ba hoji khongthang kaya ama lengang su lokhali habadi akoi khangjai Salai Group ki Hanagi founder chairman Narengbam Samarjit ki Tera Lokrakpam Laikai Delaiba Mayum gi Thongalda Garang Numidang Sakangdaba Singna Bom Lang Sinduna Pokahalam Lay Laibak Phabadagi Asoga Pan Mishimina di Yahodra Haidi Tawdok Thofam dagi Fangba Pawmagi Matungina Garang Numidang Pung Mapan ga minute yang Khairum Taba Duwaida Angoba Machugi Karamada Lakpa Sakangdaba Myoy Kharana Narengbam Samarjit ki Thongalda Bom Ani Thangna na Langsilam ki Bom Amade Thongal Adumaki Mamangda Pokhai ki Aduga Bom Amana Pokhai Bangam dana taraga lekhi hairi bom pokai bagi pawdu hek phangbaga Impal police station gi personal singlaktuna tawdok thofam adu yengsin ki pokai hodaba bom adu gi liver pokai ki paithoki ba maramna bom expert sing kauraga bom adu aso engam yaudana lauthok laba matong ahing nongyai matong pung amaga minute 9 rom taba duaida lamphel gi dumping side amada pokai hen ki haina pawsina makhatari Security Force na Churachandpur District amasung Thobal District ta thiba humbagi thabak chathabada khusukulai kyamarum phagatpa ngamre hairi Police tagi fangba Pawman High Security Force na Bisnupur District ki White area da chathakiba search operation amada magazine yauba caravan submachine ganama single barrel nomayama Baofeng wireless serama 81mm mortar cell ani high explosive 36 hand grenade manga Chinese hand grenade ani die maker grenade ama stun cell ama
tear smoke cell ani detonator mari kapa yariba nomai maru manga phagat pangam ki hairi nakalamorom da Churachandpur district ki manung chana leiba Songjang Khopi area dagi improvised cell launcher ani amasu phagat pangam ki hairi Shell की डिमांड का मरी लेना मी किडनैप तौब लापनी हाइबा लोन थिंख्रब लालहौलोब KCP नोंद्रन खोंबगी कादर मंगा ngarang Kakching district police commando na खुलाई ग कोनना फारे हाइरे पुलिस ना फारबा KCP नोंद्रन खोंबगी कादर सिंह अदुदे निंगोंबम अवांग लेकाय दिगे सोइबम लंचनबा मैते चही कुनमंगा अपोकपा S Darendrajit amade सोइबम मनो सही कुंतरेट अपोकपा S Narakishwar Thanga Haisnam Laikai dagi Haisnam Deepak Maitei Chahi Kuntra Mapan Apokpa Aistomba Harau Rau Saba Laikai dagi Nomai Kapam Ngakpigani Namirakpam Nelson Chahi Kun Apokpa Endara Amade Kangla Sangom Sang Awang Laikai dagi Nongtombam Laisemba Chahi Kulumdoi Apokpa En Hemantani Haire Makoi Manga dagi Police na Fagalaba Polam Singaduna Live round Manga Yauba 7.65 mm revolver ama Live round Manga Yauba .38 Colt Super revolver ama Mobile phone ahum camouflage uniform khara amade registration number yaudaba bolero car amani police tagi fangba pawmagi matungina ngarang numit yung matung pung ahum taram da adwaida lona thingkraba lalhaulo KCP nongren khomba group ki mioi khara Kakching khunau thingnam ningthau leikai area da sel gi demand ga mari leinana mioi ama kidnap tawba lakadawre haiba kaknaba pawma fangbadagi Kakching district police commando amade Waikong police ki combined team amana mafamadu dalumduna leiringaida lalhaulo asigi kadar singadu lakpadagi police na makoi tanaduna fa Haidi Moirang Police na Bistopur District Police BSF ki Chamaga Marifumari Suba Battalion E Company amade Thangalawai VDF Hotpost Apunba team amana Thangalawai Sabalekai da tibu humbagi tabak chathakrai Police tagi fangba pawmana high search operation aduda chawragna yum humputara romda changduna tibu humbagi tabak chathaki amade mioi chamaga yankhai romda masa masagi saktak che putokhanduna verification chathaki adu moinamak search operation aduda mi pami punna troga kosukulai fagat ki balaiti hairi Paugi marak thana atyan break ama lawzari Times of Manipurtom TV news anchor khara lawzagani thawa yawba singna thasigi kunfawbugi manungda isa gi resume Tom TV gi office ta thajin birau experience lairaba anchor singdana henna kudongchaba pizagani akupa marol kawasam laikai da laiba Tom TV gi office dage khangbiba yagani Break matung miyam taram noktori makataba pau pizare Manipur ki apun basaktam ngak naba khonabada kuki kulai paiba singnam yathina hato pikraba Bihar dagi CRPF ki jawan Ajay Kumar Zagi mafam da Arambai Tengol na ikai kumna bot pagal loinana awaba phongdurakle Arambai Tengol gi PRO Robin Mangang Khwairakpam na kudek piduna thadurakpa cherolamana hai mongbung amasung saijang da thokiba laibak tiba thaudoga duda laikhidraba Ajay Kumar Zana mathona laina kuki narco terrorist singa mayok narami mahaki mathona maring jelase laibak pombana matam khudingmakta ningsingduna lehauragani Arambai Tengol gi chief unit commander sing amadi member khudingmangna thamoi sokna awaba phongdokpaga loinana laikhidrabagi imung manungna thengna horiba awaba da saru yari Laibok tiba thaudo aduda soklaba CRPF amasung state police personnel sing aduso athuba matamda phaganlaktuna mahosagi punsida hanjinbo oirasanu haina cherolasina makhatari Malemasi kanbada mipum khudingmak amato oina chatminaraga thabak tawminaba mathau tai haina Danamanjuri University ki hanagi Vice Chancellor Professor N. Rasmohana phongdokrai wafamase Democratic Students Alliance of Manipur de samna sinduna pangtokiba ahanba district level environmental quiz competition 2024 gi mana matum yantokpagi thoramda mangna phongdokibani thoramadu da chief guest oina saru yakiba DMU gi hanagi Vice Chancellor Professor N. Rasmohana hai housing malem gi ayinga sagi khalda ahong balagliba si kanbada Malemda lairiba developing country amadi underdeveloped country khudingma kusamnana chatminabagi tangai fadaba lei United Nations na kumjali singamaga chamapan humfutara humdoi dagi hauraga ngasi fauba June manga asi World Environment Day haina chahi kudingge tongan bathimda pangthoktuna lakle Manipur na Northeast region da lairamba asi biodiversity issue da yengba matamda yamna laibok phaba mani haina lawi malem gi atai mafam da phangdaba sangai amasung siroi lele Manipur da phangi Manipur asi apikpa state ama oizaraba su culture amasung sports da mangzu thana chaliba state ni
Miyoi bai koi su mahusagi saruk amane malemda chaitheng piba haibasi isana isagi khongda singjangna yansinjabaga manei miyoi bagi punsida khwaidagi maru oibasi u pambini aramaduna mipum khudingmakta u chara thabagi hainabi thamba yamna maru oi loinana thariba u singaduso hinghanna bahonasi haina mahana makha taki Thawramadugi President Member Singna Ahanba District Level Environmental Quiz Competition 2024 da makong mathang takraba mahiroi singda kudol potpiduna puning thawatki Miyoi baga practically launch da practically imana ko ji launching ma bena mai thire ma kai bai hingane ba ai ko ne kari mo mai thire ai na la thobun me to ko sa ji oro ro adu ne sa ga chap tar chan saran spring ir man has we human beings are part of nature or ba bena kai to ne so apun ba nature se asi bena control to ngam mo ya na sana bena nature ma han ba ko marar art the setting bilu bai ko se chana shagi khongda Singing with Jansin Japanese and Harish, Chitumia, and Masi Amlegre, no, then Silabada, Masia Panama soap parentary, Panama soap has Masiki Minister Lovanji and Pajavani, and the July first week, second week, first week, Panama soap, what happened, I think it's general, Taro, I have never. A phone with the Mota. Atunasagi, 3 means water, water means bread, and bread is like this. And a light shape and a music, engage and sing your prayer, singing can be Zindaki can be in the Uyo. Environment ka mari lainaba point ani yawba memorandum ama environmental activist Manikanta Mutumna Lamsang Assembly Constituency ke MLA Sorokhaibam Rajendang ngasi pishin krai tampaki MLA Nifuda environment ka mari lainaba point ani yawba memorandum ama pishin ba chatliba environmental activist Manikanta Mutum ki khongthang ase thagat pa phongdokladuna MLA S Rajan hai environmental activist Manikanta Mutumna lakolak liba khongthang ase chapchaba matam nei akoi bagi khalda aduki matek sokhalakpana maram moiraga miyoi kaya chaitheng phanglibani matam kharagi mamangda isingi chaw mayokna ki baduna kaitharakliba mahusagi khalasigi chapcha khudam nei mahakna tampaki tongan tongan ba SC singda lakpada miyamna mahakku support tobiu haina so MLA S Rajenna makhatana phongdokhi Naurem tong takilambam laikai de leiba Prism Higher Secondary School gi building gi saru khara ngasi ayok pung 8 ga minute yang khairom tabada mai chakre thaudok thokfam dagi fangba pawma gi matungina Nekan building haraga su khangna ba building asida leiba Prism Higher Secondary School gi mahiroi singna class tauringaida maikhu karakpa urakpadagi yenglubada mai chaklamba du thengnarakibane mai adu electric short circuit tagi horak poiramgani haina chingnari laikai gi miyamna fire extinguisher sizinaduna mai adu laksina ba honaringaida Manipur Fire Service ki team ama kongleituna mfamaduda yaushilakpadagi mai adu makhatana sandurakadabadagi lakshin mangam hobane thaudo aduda arambai tengol gi tengoloi singna su achabu matheng pangki thaudo aduna maram oiraga pakhatpadagi Prism Higher Secondary School gi mahiroi tara rom wan tharaktuna Rims Hospital da pukhatuna laikana ki hairi panwe yabadi building asigi makada pharmacy yauna dukan mari amasu leiribane Nakalamaromda ngasigi mai chakpa thawdog da Prism Higher Secondary School gi oina amangata amada yaukide hayengdagi mahusagumadu class tawgani haina school asigi vice principal Khongban Tabam William na phongdoraglei thawdo aduga mari lainana pawmi singa unaba amada William na hai ngasi ayuk thokiba laibak thiba thawdo aduda school asigi oina amangata amata thokide short circuit tagi hawrakiba mai chakpagi thawdo ado school asigi saruk tagi natte miyamna Prism Higher Secondary School mai chakle hainariba adu aranba wafam ne masida mahirui singe parent amade guardian singna mipaiba pokpigano mai chakpa duda school asigi soktaba maramna mahusagum class tawgani haina William na makata rakhi Ngasigi laibak thiba thongtok asida koi school gi site de koi amangata amata lejade mahusagum koi normal class du makha satha sakani tawdo ngasigi thokiba thongtok asi school gi site de koi short circuit ki problem amata lejade koi tongan ba to source tagi short circuit follow kodana marum marakanda ngasigi problem se thokibani mayamna unabada koi Prism Higher Secondary School asi mai cha e habigi tongan ba wrong concept sakibadu apai de horok banasade koi problem da lejade duna nungsiraba parents singda guardian singda koi school gi side dagi haijari madudi koi mahuk sabum koi normal class maka sada sekane ha phamsi parents sing side koi problem da phamsi
Kakching District Headquarters ta leiriba Community Health Center na thengnariba awara kaya si mari lainaba singna mankhat piu haina All Kakching Clubs Coordinating Committee AKCCC ge President KSS Dharmadas na puning chingsilakli KSS Dharmadas na luchingba team Amana Rogi Kalyan Samiti Hospital Management Committee ge Chairman Suoiriba Hana Manipur Lengaki Minister Oiramba Enima Yauna CICS gi pibam yeng siluraba matungda wafamasi phongdokladuna mahagna hai yengsin khongjonaduda Kakching District ki CMO Dr. TS Rajan ga unaduna CICS sida thengnariba warapa kaya gi matangda wari sanare mahagna phongdorakpagi matungina kumjali singani tarani panda Manipur cabinet na laukiba warep amana CICS se District Hospital gi thakta upgrade tawragani haina phongdokibane Adumoina mangasi fauba gazette notification thoktabana thabak to ontokpa ngamdana leire mafam ase Kakching khakta natana manak nangna leiba miyamda ana layengi lamda choba kudong chaba kaya piribani CICS da specialist Dr. Singh yauna laifam thokpa Dr. Suna leitre masigi mathakta extra machine amade laboratory leitabana kudong chadaba kaya mayongnare matam amada CICS da angang unabagi operation fauba chatharami adubu ngasi center asida angang pokpagi chang ka hena hanthakre minor operation amasung angang unabagi operation da anesthesia pinaba Dr. Su leitre Pumnamak asina maram oiraga CICS nongmagi phibam sokchilakle maram asina center asibu afaba ana laing famama oihannaba awara passing asi mankhat pinaba mari lainaba minister amadi MLA singda taksilagani hainasu mahakna makatana phongdoraki Padi darkar oiba praja mayam sigi district sigi Kakching gi tana ko bi leiba kul mayam sigi darkar oiba adubu leiba hospital asida patient sing asi akoi phajina mapum phana lain bu thangdaba हाइबसिंग से अवार्डसिंग से डॉक्टर की मशीन दगी अदि फैसिलिटी की मशीन अदि इंफ्रास्ट्रक्चर एक्सरे की लेबोरेटरी मयाम सिगी असोइब मयाम अमा लेरमी अदि हॉस्पिटल कनो की एम्बुलेंस की ओरो असुम मयाम से लेबसे कोई सेमो नदुना कोई फजना वारी सानरे सेमो नसु मसिगी पॉलिसी डिटेल लोइना और प मयाम से कोई डिटेल लोइना कोई फजना मागी साइड से कोई बिबिर कने ना हाइबिरै असुम लबो और प मयाम से अखोइना सु येंसिनदबदा मसि लोइना दुम सुमे और प मयाम अम लै Katrika Assembly constituency ki MLA Stek Nurul Hassan na local TV channel amada BJP na luchingba lengak asida NPP na makata na sagaloi haikiba do starasigi NPP ki legislator sing na sagati hairi kiramasiga mari laina na NPP ki legislator Janghemlung Panmei ki ais loken ainalini te shanti amadi M Rameswara kudiak biduna thadorak patserola mana hai MLA Nurul Hassan na phongdo ki wafamado NPP ki legislator sing na khanaram laba matungda phongdo ki banate Wafam adu mahang na masagi personal level da phongdoki bane wafam asi NPP gi legislator singna sawate NPP na NDA lengak asigi sarukamo oiriba makai makata na BJP na luching balengak asi sabat ki gani haina sucherola sina makatari Government of India ki Ministry of Broadcasting ki makada Kakching Chumnang Laikai Ashram Rota Laiba Kha Manipur Development Organization KMDO na chalaigadaba FM 89.6 MHz da sandogadaba community radio station Chingching asidagi haulabi matungina haudokre Manipur ki top lona mo oiriba Kakching da ngangnariba lona sigi thauram sing yauna makhal mathel kaya gi thauram sing sandokadoriba community radio Chingching haudokpagi thauram aduda Manipur Remote Sensing Application Center ki retired director Dr. Nahakpam Randir Nahai Manipur lairiba community radio singi manungda FM 89.6 MHz ta sandokadoriba Chingching radio na khwaidagi lapna sandokpa ngamba community radio amoy kadawri mahimasin amadi haksal kaktana tana hiram kayada kanaba piragani radio station asi mapung phana maipangna chalaina bo honabada miyamna sumateng pangbiu haina mahangna phongdoki Thauramaduga Mari Lainana KMDO ge Secretary Dr. Monica Moirang Themna Hai Kakching Lamdamasida Community Radio ama thamduna miyam da khena khudung chaba ama pinana ba pandamda mahaki apokpa hanagi Minister Moirang Them Hemantana kana honaduna Community Radio Chingching asi hangdopane masina miyam da matam gi oiba I pauda natana atei thauram kaya sandoktuna miyam da kana ba phangalagani haina mahangna phongdokhi
Manipur Laingang Puthariba Sanfam asi Home Guard personnel listing anigi Sanfam asina Konagadabo Wedabade, Donate Tauzaraki Haina, Manipur Home Guard Employees Welfare Association gi President Waimangina Fongturagli, Luang Sangbam de Labor President gi Yum the Pangtopa Paugi Mifam Amada Wafamasi Fongduk Laduna Mahagna Hai, Home Guard personnel Singda Kudung Chaba Piba Made, Ungning Tawat Boyna Stat Langaki Group C Amasung D gi recruitment rule da, Home Guard Amasung Civil Defense ki volunteers Singi Akanaba Sit. Khagnaba Ministry of Home Affairs na Starasigi Chief Secretary amasung Commandant General Home Guard da Jero Tharakiba Laikre. Kudongchaba si Mizoram gi oinade kumjali singani taradagi chanaba haukre. Ministry gi instruction asi thabak tuang thoknaba order ama thoknaba Chief Secretary Commissioner Home Guard ki DGP da aiba Jero lamas ngasi pishinkre. Kanglon gi matung ina laifam thokpa Home Guard ki tokaiba Commandant General ngasi fawba Starasigi oinadi laitri. Phamasi DGP na paiduna laibana Home Guard personnel singi yaifa tawrangi thabak tawram singda apan boyduna laire maramaduna Home Department na atuba matamda lokhatfam thokpa thabak sing lokhatpiu haina mangna makataki. Haidi hujik lising kuni thoy ka chanipan taruk phangi base yamalle masi kakthagdabani angtang review tawbiona pic case file tawri akoi Manipur gi goina di madu akoi challenge tawgani haidana mayamda akoi members sing da khangan jadana challenge tawno bo honari masi maju Home Guard personnel pumna mangna thengnari ba tawgadori ba lala se karino akoi gan thengnari ba se karino akoi da awa ba tar kadabana karino nungai bana kari oira kadabano haiba se masi thabak chilla ba su chinna makoi su minute amatang di manga dang di kaithoga masi moiju khanba masagi wakal khanba su mi haiba message am taga pijaningi aduga loina Manipur sarkar da akoi na ngasi haijeri ba chithi ema pijagri ba se thabak oina pangthok piu loina na Pangtok dana lady ba tawbam thoba hauzik asuyam na warba matamda phangbam thokba tolop to madu phang driba bibam thokba paisa je happy driba se happy you Thasigi tang tarada lona thingkraba lalho lob sorepana mayai ka bachinja yonba singi maming lautorakpada kumbi sigi saiton awang lekai dagi kwakta saiton jila parisad ki hanagi jila parisad member MD Bharat yaurakpada kulasigi Miyam da chamam naba pokale haina United Cotton Club UKC ki secretary Karam Ibom Chana Fongdokre Saiton da leiba UKC ki ground da club asigi member sing amade laikai gi ahal sing yauna pangthokpa paugi mipam amada wafam asi Fongdokla duna mahana makata na hai nisa yonba miyoi singi list lautorakpada kumbi asigi Saiton awang laikai dagi kwakta Saiton jila parisad ki hanagi jila parisad member MD Bharat yaurakpa si miyoi kharana lautunaraga politics ki khudong chaba laurabra haibagi chinnaba fawhallei MD Bharat asi kwakta Saiton jila parisad ki tam anirak jila parisad member oina miyam gi seba tawraklaba miyoi ni loinana kulasi da drug amari leinaba karigumba ran bathabak tawbagi paw ngasi fawba takiba laitri maramaduna sorepa gi maike dagi kumna thikat piyo MD Bharat asi drug yonbagi hiramba sida generamba thoklabade lubasina chairak pirak pamatamda United Cotton Club Saiton gi maike dagi ayara panamata pizaroi haina mahakna makatana pangdokhi Maramaduna loop sorepana haidib hiramasida kupna ticket piraga MD Bharat tasiriba marala sigi matangda sabsaba asingba oiram taragadi asigumba chenariba sidai lupna pipirakpa jairak aduda UPSigi maikei degesu ayet patban mata pizaroi loina loop asina drakki mayokta lokal pakutang dasu UPSigi saitun gi maikei dege sogotjagani UPSigi saitun gi jasing gi maikei dege asigumlaba ruruba tanja sida loop sina lokal leba khongthang asin sogotjabaga loina haidib loop asina gumbasing gi mayokta lokal leba khongthang sida asingba achumba langla langjin adu Pupiraga, Maduda Geneva Singtudang, Jairak Pipi Nabagi, Pandamadu Pukatu, have a wafam sima, because it's like my Kadagi. Lucknow da Labour Wardi Wellness Foundation na Global Youth Skill Champion Award pinaba khangatpada kairaw bidra lainambi laikai dagi thangta gi artist Mutum Herozit yaurakle haina Meitei Indigenous Thangta and Cultural Institute mita china thadurakpa cherola mana khangalakle cherola sina hai Mutum Herozit na kathokpaga loinana mita chi gi secretary oiduna thangta amade Manipuri folk dance se malem gi laifak singda sandokna ba honabada laukiba thodang sing adubu shakhangtuna World Youth Skill Day 2024 ga mari lainana Global Youth Skill Champion
ꯆꯦꯝꯄꯤꯌꯟ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯅꯕ ꯈꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛ ꯀꯩꯔꯥꯎ ꯕꯤꯇ꯭ꯔ ꯂꯥꯏꯔꯦꯝꯕꯤ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯁꯅꯥꯇꯣꯝꯕ ꯑꯃꯁꯨꯡ ꯃꯨꯇꯨꯝ ꯑꯣꯡꯕꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯤꯉꯣꯜ ꯂꯟꯗꯣꯅꯤꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯂꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 8 ꯔꯣꯝꯗ ꯊꯥꯡꯇꯥ ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯗꯥꯟꯁ ꯑꯃꯁꯨꯡ ꯑꯇꯩ आर्ट फॉर्म कया उठ्रे महाक मिनिस्ट्री ऑफ कल्चर ना थांगता स्कॉलरशिप मणिपुर स्टेट कला एकेडमी स्कॉलरशिप इंडियन यंग स्टेट नेशनल अवार्ड मणिपुर स्टेट कला एकेडमी यंग टैलेंट अवार्ड चिंबा तोंगान तोंगान मना कया सु फंखरबनी हाइरे थासिगी तराहुमदोइदा पांगथोकिबा प्रोफेशनल बॉक्सिंग टूर्नामेंट बैटल ऑफ ग्लोरी गी सुपर फेदर वेट कैटेगरी दा मणिपुर गी सानरवा युमनाम संतोषना तमिलनाडु गी बैंकता जलापतिबो राउंड मरी दा माइतिबा पीदुना माइ पाखरे महांगना टूर्नामेंट असिदा अवांग नोंगपोक स्टेट सिंगदगी माइ पागलकपा अमता ngairaba sanaroi oire mahangna mai paglakpada Aztecs Fight Studio amasung Manipur Professional Boxing Council gi founder Dr. Thangjam Premanandana nungaiba phongdorakle अरोइबदा मरोइबा पामुक हन्ना पिजरे हेल्थ डिपार्टमेंट पीरिबा खुदोंचाबा सिंह ग्रासरूट लेवल द यौहनबा होनबा यामनमक मथौ ताइ हाइना हेल्थ मिनिस्टर डॉक्टर सापम रंजन ना फोंदोखरे महिला पाइबी सिंगी थौना लिंजल सिंथाबगी लोइबा नाइरोइ हाइना रिटायर्ड डिस्ट्रिक्ट एंड सेशन जज अरिबम नौजुनेश्वरी ना फोंदोरले जुरीबामदा लेरिबा यूरिया हार सिंग इम्फालदा थुबा मतमदा पुथोकपियो हाइना गोकोमिगे असिस्टेंट कोऑर्डिनेटर जोयचंद्र कोंथोजमना तक्शिलकले महाइरोई सिंगना तालिबा डिमांड फंगिबा फाउबा चराहेंबगी खोंजंग हंदोगलोई हाइना डीएम यूनिवर्सिटी स्टूडेंट्स यूनियन की जनरल सेक्रेटरी तकेल मयुम डिजाइन फोंदोरकले कार्बन न्यूट्रल ओइबा मी अममम ओइबा ngamnaba mi amana yamdrabada chahi amada ujara manga thaba mathau tai haina सेंट्रल फॉरेस्ट डिवीजन की डीएफओ एन गणेशना टोम टिबिदा फोंदोरकले इरांग असिगा मरी लेनना मफम खंगदना मांगकिबा महाइरोई हिजम लिंथोय ngambi amasung हिजम हेमनजिना सेटकिबा पी मचरमता ओइरबसु सिनबियु हाइना इमुंग मनुंगी मीना गवर्नर दा तक्सिनख्रे अमदी मणिपुर थोलिबा इरांग असिगी मतंगदा प्राइम मिनिस्टर नरेंद्र मोदी करम मतमदा मिकअप थोकदगी हाइना कांग्रेस पार्टी की लुचिंग प्रियंका गांधी भद्रना हंगलगले ngasi gi oina de mata sida times of manipur ge manipuri paulo senjare mideng tabir basingbo makahana khurumjare